ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝ ꯁꯩꯒꯨꯖꯝꯅ ꯇꯔꯥꯝꯅ ꯆꯣꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯃꯁꯤꯕꯨ ꯀꯧꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯄꯥꯔꯤ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯃꯉꯥꯜ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯂꯞ ꯇ꯭ꯔꯥꯏꯡꯒꯜ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯤꯌꯥꯝꯗ ꯇꯥꯍꯟꯖꯈ꯭ꯔꯦ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯁꯤꯕꯨ ꯀꯧꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯂꯥꯟꯅ ꯂꯧꯈ꯭ꯔꯕ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯥꯅ ꯄꯥꯔꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯗꯨꯅ ꯇꯥꯟꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯉꯥꯜꯒꯤ ꯃꯍꯥꯛꯅ ꯇꯧꯊꯣꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯂꯩꯅꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯎꯠꯀꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯁꯅꯥꯇꯣꯝꯕꯤꯅꯁꯨ ꯃꯉꯥꯜ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤ ꯐꯖꯇꯣꯟꯒ ꯂꯩꯅꯈꯤꯕ ꯃꯔꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯐꯣꯇꯣ ꯃꯍꯥꯛꯅ ꯅꯝꯍꯧꯕꯁꯤꯡꯁꯨ ꯎꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯥꯅ ꯃꯉꯥꯜꯒꯤ ꯃꯃꯥꯏꯗ ꯈꯨꯠ ꯄꯥꯛꯅ ꯊꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯄꯥꯔꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯍꯥꯏꯅ ꯈꯪꯈꯤ ꯄꯥꯔꯤꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯄꯥꯔꯤ ꯌꯨꯝ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯐꯤ ꯌꯣꯝꯗꯨꯅ ꯃꯆꯟꯅꯨꯄꯤꯒ ꯂꯣꯏꯅꯅ ꯀꯁꯥꯔꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯅꯥꯇꯣꯝꯕꯤ ꯄꯥꯔꯤ ꯂꯥꯛꯄ ꯉꯥꯏꯒꯅꯤ ꯄꯥꯔꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯔꯤ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤ ꯕꯁ ꯇꯣꯡꯗꯨꯅ ꯀꯁꯥꯔꯒꯤꯗꯃꯛ ꯆꯠꯂꯝꯃꯤ ꯕꯁ ꯃꯅꯨꯡꯗꯒꯤ ꯑꯁꯣꯝꯅ ꯕꯁ ꯇꯣꯡꯗꯨꯅ ꯕꯁꯀꯤ ꯃꯄꯥꯟꯗ ꯎꯔꯤꯕ ꯆꯤꯡꯌꯥ ꯇꯝꯌꯥ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯃꯃꯤꯠ ꯑꯃꯅ ꯌꯦꯡꯖꯈꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯈꯤꯕ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯍꯧꯈꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯂꯛꯈꯤ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯁꯨ ꯂꯣꯏꯅꯔꯛꯈꯤꯕ ꯇꯤꯟꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯂꯛꯈꯤ ꯄꯥꯔꯤ ꯄꯥꯔꯤ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯀꯔꯤ ꯍꯥꯏꯒꯦ ꯁꯅꯥꯇꯣꯝꯕꯤ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯅꯤ ꯆꯥꯛ ꯆꯥꯔꯅꯤ ꯅꯠꯇꯦ ꯆꯥꯛ ꯆꯥꯔꯅꯤꯕꯨ ꯀꯩꯅꯣ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯋꯥꯅꯦꯕ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯒ ꯆꯥꯔꯒꯦ ꯆꯥꯛ ꯂꯥꯝꯗꯦꯕ ꯑꯩ ꯉꯁꯥꯏ ꯆꯔꯥ ꯋꯥꯟꯁꯤꯜꯂꯦ ꯌꯥꯔꯦ ꯌꯥꯔꯦ ꯈꯪꯉꯦ ꯂꯥꯛꯑꯣ ꯆꯥꯛꯇꯣ ꯈꯔ ꯆꯥꯈꯤꯁꯤ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯁ꯭ꯀꯨꯜꯗ ꯆꯥꯛ ꯆꯥꯗꯕꯒꯤ ꯁꯣꯔ ꯃꯄꯤ ꯍꯣꯟꯕꯗꯣ ꯌꯦꯡꯕ ꯉꯝꯃꯣꯏꯌꯦ ꯂꯥꯛꯑꯣ ꯅꯠꯇꯦ ꯅꯠꯇꯦ ꯁꯅꯥꯇꯣꯝꯕꯤ ꯑꯩ ꯆꯥꯛ ꯆꯥꯔꯛꯑꯦ ꯅꯠꯇꯦ ꯑꯩ ꯉꯁꯥই ꯆꯔꯥ ꯋꯥꯜꯂꯦ ꯍꯥꯏꯕ ꯈꯪꯉꯦ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ ꯁꯦ ꯃꯈꯨꯠꯁꯦ ꯄꯥꯏꯔꯒ ꯍꯦꯛ ꯆꯤꯡꯁꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯌꯥꯔꯣꯏꯗꯕꯅꯤ ꯆꯠꯂꯛꯑꯦꯁꯦ ꯊꯥꯗꯣꯛꯁꯦ ꯌꯥꯔꯦ ꯏꯅꯦ ꯍꯣꯏꯒꯤ ꯃꯃꯥꯡꯗꯤ ꯀꯥꯏꯖꯩꯕ ꯅꯨꯡꯇꯤꯒꯤ ꯅꯣꯏꯗ ꯁꯨꯝ ꯆꯥꯛ ꯆꯥꯕꯁꯦ ꯏꯅꯦ ꯍꯣꯏꯅ ꯀꯩꯅꯣꯝ ꯈꯜꯅꯦꯕ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯕꯗꯅꯦ ꯑꯩꯈꯣꯏ ꯃꯍꯣꯏꯅ ꯀꯔꯤꯝꯇ ꯈꯟꯒꯗꯕ ꯅꯠꯇꯦ ꯑꯗꯨꯛ ꯌꯥꯝꯅꯁꯨ ꯊꯃꯣꯏ ꯄꯤꯛꯅ ꯎꯒꯅꯨ ꯈꯪꯕ꯭ꯔꯥ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯆꯥꯔ ꯂꯩꯔꯦ ꯈꯪꯉꯕꯁꯤꯕꯨ ꯁꯦ ꯆꯥꯔꯁꯤꯁꯦ ꯀꯦꯡꯉꯣꯏꯒ ꯀꯥꯂꯦꯟꯗ꯭ꯔꯤꯒ ꯊꯣꯡꯕꯅꯦ ꯅꯪ ꯌꯥꯝ ꯄꯥꯝꯗꯥꯏꯅꯦ ꯀꯥꯡꯁꯣꯏꯅꯦꯕ ꯁꯦ ꯍꯩꯔꯒꯦꯁꯦ ꯗꯣꯠꯂꯣꯁꯦ ꯆꯥꯔꯣ ꯁꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯁꯨ ꯌꯥꯎꯔꯦ ꯁꯦ ꯆꯥꯔꯣ ꯑꯗꯨ ꯐꯔꯦ ꯍꯣꯔꯦꯟ ꯍꯜꯂꯒ ꯀꯨꯞꯁꯨ ꯑꯃꯨꯛ ꯆꯥꯁꯤꯔꯥ ꯀꯩꯅꯣ ꯀꯨꯞꯁꯨꯕꯣ ꯆꯦꯡ ꯁꯤꯡꯖꯨꯒ ꯍꯥꯏꯕꯗꯣ ꯍꯦ ꯄꯪꯈ꯭ꯔꯦ ꯆꯦꯡꯗꯨ ꯑꯩ ꯍꯣꯔꯦꯟ ꯉꯧꯔꯒꯦꯕ ꯑꯗꯨꯒ ꯁꯨꯞꯇꯣ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯅꯪꯅ ꯈꯔ ꯁꯨꯕꯤꯌꯣꯕ ꯃꯐꯣꯟ ꯇꯥꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯡꯗꯒꯤꯅꯦ ꯀꯣꯕꯤ ꯐꯨꯜ ꯑꯃ ꯍꯦꯛꯗꯅ ꯑꯗꯨꯒ ꯀꯣꯠꯂꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡ ꯍꯣꯔꯦꯟ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯀꯩꯗꯧꯒꯦ ꯅꯪꯁꯨ ꯌꯥꯝ ꯄꯥꯝꯗꯥꯏꯅꯦ ꯑꯁ ꯑꯩ ꯃꯗꯨ ꯆꯥꯕꯗꯤ ꯌꯥꯝ ꯇꯜꯂꯤꯗ ꯆꯥꯕꯗꯤ ꯌꯥꯝ ꯍꯥꯒꯜꯂꯦ ꯑꯗꯨꯗꯣ ꯆꯥꯕꯗ ꯍꯥꯒꯜꯂꯦ ꯑꯗꯨꯁꯨ ꯍꯥꯎꯔꯤꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯁꯨꯕꯗꯣ ꯑꯗꯨ ꯍꯥꯎꯇꯦꯕ ꯅꯪꯅ ꯅꯄꯥꯡꯒꯜꯗꯣꯈꯔ ꯀꯟꯕꯅꯤꯅ ꯆꯦꯡꯗꯣ ꯑꯩꯈꯣꯏ ꯉꯧꯔꯒꯦ ꯑꯗꯨꯒ ꯅꯪꯅ ꯈꯔ ꯁꯨꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣই ꯀꯣꯠꯂꯒ ꯆꯥꯁꯦꯕ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯊꯦꯡꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯄꯨꯡ ꯇꯥꯔꯅꯤꯌꯦ ꯁ꯭ꯀꯨꯜ ꯄꯨꯡ ꯇꯥꯒꯅꯤ ꯑꯃꯨꯛ ꯍꯣꯏ ꯌꯥꯔꯦ ꯂꯣꯏꯁꯜꯂꯦ ꯑꯁꯨꯝꯅ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗꯁꯨ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯈꯤꯕ ꯆꯥꯃꯤꯟꯅꯈꯤꯕ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯆꯦꯡ ꯀꯨꯞꯁꯨ ꯁꯨꯗꯨꯅ ꯆꯥꯃꯤꯟꯅꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯈꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯀꯔꯤꯅꯣ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯅꯤ ꯆꯥꯛ ꯆꯥꯔꯅꯤ
ꯑꯃꯨꯛꯁꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯔꯝꯅ ꯍꯧꯈꯤꯕꯅꯣ ꯈꯪꯗꯦ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝ ꯑꯗꯣ ꯑꯁꯨꯝ ꯍꯧꯈꯤ ꯈꯪꯍꯧꯗꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯄꯨꯟꯁꯤꯗ ꯃꯉꯥꯜ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯄꯥꯔꯤꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯕ ꯃꯆꯤꯟꯗꯗꯤ ꯐꯣꯡꯗꯣꯛꯆꯕꯗꯤ ꯉꯝꯗ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯈ꯭ꯔꯦ ꯍꯥꯏꯕꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯃꯇꯝ ꯑꯗꯨꯒꯨꯝꯕ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯈꯤ ꯑꯃꯔꯣꯝꯗ ꯄꯥꯔꯤ ꯁꯥꯒꯩ ꯅꯥꯇꯩ ꯏꯃꯨꯡ ꯃꯅꯨꯡ ꯈꯔ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯂꯥꯏꯕꯛ ꯊꯤꯕ ꯂꯩꯅꯥ ꯑꯃꯗꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯁꯨ ꯂꯩꯈꯤꯔꯝꯗꯦ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯄꯥꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯃꯤꯒꯤ ꯁꯝꯄꯣꯠ ꯈꯣꯏꯗꯨꯅ ꯑꯃꯗꯤ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯄꯥꯔꯤ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯃꯕꯨꯛ ꯊꯟꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯝ ꯑꯗꯨꯕꯨ ꯄꯥꯔꯤ ꯃꯍꯩ ꯃꯁꯤꯡꯗ ꯊꯋꯥꯏ ꯌꯥꯎꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯍꯩ ꯇꯝꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯗꯥꯏꯇ ꯂꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯑꯄꯣꯛꯄ ꯃꯄꯥꯁꯨ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ ꯏꯃꯨꯡ ꯑꯗꯨꯗ ꯄꯤꯛꯂꯤꯕꯤ ꯃꯆꯟꯅꯨꯄꯤꯒ ꯁꯨꯞꯅꯇꯪꯒꯤ ꯄꯥꯔꯤꯒ ꯂꯩꯕꯅꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯗꯨ ꯄꯨꯕ ꯉꯝꯅꯅꯕꯒꯤ ꯍꯣꯠꯅꯕꯗ ꯇ꯭ꯌꯨꯁꯟ ꯇꯧꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯀꯌꯥꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯃꯆꯟꯅꯨꯄꯤ ꯑꯃꯗꯤ ꯄꯥꯔꯤ ꯍꯤꯡꯅꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯥꯌꯣꯛ ꯌꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇ꯭ꯌꯨꯁꯟ ꯇꯧꯗꯨꯅ ꯇꯥꯟꯖꯔꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯍꯤꯡꯕꯃꯛꯇꯤ ꯌꯥꯝꯅ ꯂꯥꯏꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯋꯥꯠꯂꯤꯕꯗꯤ ꯁꯅꯥꯇꯣꯝꯕꯤꯅꯤ ꯁꯅꯥꯇꯣꯝꯕꯤꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯀꯔꯤꯗ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯒꯗꯒꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯟꯅꯖꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯄꯨꯟꯁꯤꯗ ꯃꯉꯥꯜꯅ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯂꯥꯛꯄꯗ ꯃꯍꯥꯛ ꯀꯂꯛꯆꯈꯤ ꯇꯨꯃꯤꯟꯅ ꯃꯈꯣꯏ ꯊꯤꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯈꯤꯕꯒꯤ ꯃꯌꯥꯏꯅꯅꯤ ꯈꯪꯗꯦ ꯃꯉꯥꯜꯒꯤ ꯄꯕꯨꯛꯆꯦꯟ ꯐꯠꯇꯕꯅꯅꯤ ꯈꯪꯗꯦ ꯁꯅꯥꯇꯣꯝꯕꯤꯅ ꯃꯉꯥꯜꯕꯨ ꯍꯦꯛꯇꯃꯛ ꯊꯥꯖꯔꯨꯕꯒꯤ ꯃꯍꯩꯅꯅꯤ ꯈꯪꯗꯦ ꯄꯨꯟꯁꯤꯗ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯂꯥꯛꯄ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯁꯥꯡꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯆꯠꯂꯤ ꯄꯨꯟꯁꯤꯗ ꯍꯤꯡꯕꯗ ꯋꯥꯕ ꯃꯈꯩ ꯋꯥꯔꯛꯂꯕ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕ ꯄꯥꯔꯤꯒꯤ ꯄꯨꯟꯁꯤꯅꯤ ꯑꯋꯥꯕꯗ ꯑꯅꯧꯕ ꯆꯩꯅꯥ ꯑꯃ ꯐꯪꯕꯗ ꯃꯁꯥꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯂꯩꯇ꯭ꯔꯕ ꯄꯥꯔꯤꯅꯤ ꯑꯗꯨꯃꯛꯄꯨ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯃꯗꯤ ꯃꯉꯣꯟꯗ ꯂꯝꯖꯥ ꯁꯔꯥ ꯏꯃꯨꯡ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯈꯪꯍꯟꯗꯦ ꯈꯨꯗꯣꯡꯆꯥꯕ ꯂꯧꯏ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯂꯛꯄꯗꯒꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯄꯨꯟꯁꯤꯗ ꯃꯉꯥꯜꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯂꯥꯛꯈꯤꯕꯅꯤ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯅꯥ ꯂꯩꯄꯥꯛꯇ ꯂꯥꯛꯂꯕꯁꯨ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯅ ꯐꯔꯦ ꯁꯅꯥꯇꯣꯝꯕꯤꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯂꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯁꯥꯡꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯈꯤ ꯂꯝꯕꯤꯗ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯅ ꯍꯥꯏꯈꯤ ꯇꯥꯆꯧ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯗꯧꯕ ꯊꯣꯏꯕꯤ ꯈꯔ ꯋꯥꯠꯂꯤ ꯇꯥꯆꯧ ꯒꯥꯔꯤ ꯊꯧꯔꯤꯁꯤ ꯌꯥꯝꯅ ꯀꯨꯏꯔꯦ ꯉꯁꯥꯏ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯊꯧꯔꯛꯄꯅꯤ ꯑꯗꯨ ꯁꯨꯡꯌꯧ ꯌꯧꯗꯦ ꯒꯥꯔꯤꯁꯤꯁꯨ ꯑꯃꯗ ꯑꯃꯨꯛ ꯒꯣꯂꯥꯏꯁꯦ ꯑꯃꯗ ꯑꯃꯨꯛ ꯂꯩ ꯑꯩꯗꯤ ꯀꯣꯛꯁꯨ ꯌꯥꯝꯅ ꯉꯥꯎꯔꯦꯕ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯀꯩꯗꯧꯕꯅꯣꯕ ꯊꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ ꯀꯁꯥꯔꯗꯒꯤꯅꯤ ꯂꯈꯤꯄꯨꯔꯗꯒꯤ ꯏꯃꯥꯒꯤ ꯃꯄꯥꯝ ꯂꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯃꯁꯤꯡ ꯂꯩ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯦꯅ ꯇꯧꯕꯅꯤ ꯇꯥꯆꯧ ꯑꯩꯗꯤꯅꯦ ꯌꯨꯝꯗ ꯆꯠꯅꯤꯡꯉꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯊꯣꯏꯕꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯤ ꯇꯥꯆꯧꯅ ꯂꯣꯏꯅ ꯇꯥꯛꯑꯒ ꯂꯣꯏꯔꯦ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯥꯛꯀꯅꯤ ꯇꯉꯥꯏ ꯐꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯥꯃꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯃꯗꯨꯗ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯤꯡ ꯆꯜꯂꯒ ꯂꯣꯏꯔꯦꯗ ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯇꯥꯆꯧ ꯑꯩꯁꯦ ꯑꯃꯨꯛ ꯆꯠꯇꯣꯏꯕ ꯃꯐꯝꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯃꯨꯛ ꯆꯠꯇꯣꯏꯔꯥ ꯍꯥꯏꯁꯤꯕꯣ ꯊꯣꯏꯕꯤ ꯇꯉꯥꯏ ꯐꯗꯕꯅꯤ ꯑꯩꯈꯣꯏꯅꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕ ꯃꯥꯅ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯅꯪ ꯑꯩꯒꯤꯗꯤ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯁꯨ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯏꯜꯂꯨ ꯅꯪꯒꯤꯗꯃꯛꯇ ꯅꯕꯨꯡ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯅꯕꯨꯡ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯑꯗꯣ ꯇꯥꯆꯧ ꯑꯩꯗꯤ ꯌꯨꯝꯗ ꯆꯠꯅꯤꯡꯉꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗꯨ ꯌꯨꯝꯗ ꯇꯝꯅꯤꯡꯉꯤ ꯑꯗꯒꯤ ꯄꯤꯅꯨ ꯈꯣꯏ ꯃꯣꯏꯒ ꯀꯥꯏꯅꯕꯗꯨ ꯌꯥꯝ ꯇꯜꯂꯦꯕ ꯑꯗꯨ ꯈꯔ ꯂꯩꯔꯒ ꯍꯜꯂꯛꯁꯦꯕ
को थमजो अखोई खरा लेरगा हलक्सेबा थुबी वाखलना खनबना मनी लाइबक्ता तमलमना मनी तौथोरकपो ओइरकपना मनी मियोइबगी पुंछि हाइबसे करिसु खलुन मसे पुंसिगी खोंगचत अमनी मियोइब अखोइनि हिंग्लिबसे मांगलोमदा चतपनी पुंछि हाइबसे लाकपा अमसुंग चतखिबनी सोइदनमकी नबुंग अमदी नंगिदमक सोइदनमकी ईश्वरना तंबा अमा लेरंगनी अदुगिदमदा करिसु वारुनु नबुंग आई लेरिदना से नमितु उसलो कोक ngawragane यौदोरबने मामा खुइदसु आइने लाकने हाइबसे हाना हायौदि यौदोरबने से असुमना सांगलब लंबी अदुदा अयुक्तगी तोंगलक्लिबा गारी अदुना असुम थोरके नुमिदां पुंग 8 मखाइरोम ताके नुमिदां वाइरम योक्सिलकी असुमना लखीपुरगी बिनाकांडी मफम अदु योकी बिनाकांडी मफम यौरब मतुंगदा ममागी मपाम ओरिबा मफम अदुदा मचिन मपा अचौबा बेक अमा पायदुना मखोइ लाके असुमना खंगहुदना ममली तौबा अदुदा ममागी मपाम योक्सिलकपदा पारीगी मामा तोमचौ ए कनानुन हे आदा लाइसिबो हाइमा एखोइगे पारी ओर मालेने थोइबीसु यावरिने हे हाइमा पारी थोइबी लाओ करिनो तोरिसिबो करिनो नोइदे एखोइदसु हाना पाव मता हाइदे पारी करि तोबो यावगे हा ओ इसा थोइबीसु वारमनिदको लाओ अदो पारिया करिनो नोखोइना लाहाना लाकने हाइबसु हाइदे करिनो मातो चतबो कुइरे इमागी पोखम लमदमने थोइबीगिसु मतम खरा स्कूलदगी सुटी लौरमने मामना लाओ हाइबदो ngasidi labane matam khara mafam asida leiba tare mama haima na khoina mafam asida leibagi bu kanana kari haiduino ne ha se chongo yengo se makharom thangba ingkhol se yengo tu pare ngasida de yubi pambi hori su urabra kwa pambi hori se namana tharamba ngaktani pamjakraba yubi pambi amadi kwa pareng thaba se namana pamba se di kari hangoni nungsidre yong nangi mama na mafam se ngasi phawba ina yengsinduna leiribani ne aduga mahaki ingkhol ne mafam se ningol gi chakthung piribani ne akhoi gi di ningol mathanda ne koi piba ahum leibada yambadu ne aduga yamba yai mandre leikhidre hojikti makoi gi macha masu singsine aina lehoredana इचे दुसु मराइबक थीरबा हाइबदन मफम असिदा लाउ इचे हाइदना इना हाइजबा सना लेपाक्ता मयुम हेक पानखिबदगी लम लापिगा चथोक चसे नुंगाइतेगा नोंग फादो मरी मतागी थौदो वाथोक्तो लाखिबदु मसिंगबु थीबा याइदा कायारकपु लामगदोरिबन मराइबक थीबनिना पुंसिदि लोइख्रेने दो से आइना वांगांगदना दुम लेरेसे तारिबन नखोइ कना लेगे लाउन हे नखोइबो माइयम तो ओक्सि लाउने थोइबी लाओ मानतोना ने इसा थोइबीने चानिंगबा थोंगदोरिनी लाओ नखोइ लाखपसि नुंगाइख्रेदको आइगी चेदुना मफम असिदा आइना लाओ हाइबदो सना लेपाक्ते हेक मयुम पानखिबदगी लाखपा ngamkidaba अमुरक अनिरक हेक लाबनी मदुगी मतुंगदगिदी लैता लाइरने सुबा नोमबनि ngamdre हाइदना हाइरमबनी ngasidi नखोइना लाखपसे इचेना मुक लाखपगुम खाली यामना नुंगाइरे लाओ इमुंगदे चंगसिलाओ को चंगो असुमना पारीगी मापतोम तोमचौना हराउ तरामना ओखिरम अमदी नुमिदा चाइ सिंग चाखिरम मसिगी मतुंगदा तोमचौना हाइकी पारी नंग नै थाजदना लाखपसे अइबो चिंग नैने सना लेपाक्ता नंगबो मीगा खना चैनबा यावरुब्रो मामतो कनामतो सना लेपाक्ता खना देता इमागी लमदम पोखफम लमदम थोइबीबुसु खंगनगे अदुगा मतम खरा मफम असि लेगे हेना लाकनी
ꯑꯣ 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 ꯐꯔꯦ 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 ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯐꯩꯗ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯐꯠꯇ ꯅꯨꯡꯗ ꯌꯥꯎꯔꯕ꯭ꯔꯥꯅ ꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯤꯕꯅꯤꯅꯦ ꯑꯗꯣ ꯏꯆꯥ ꯊꯣꯏꯕꯤꯁꯤꯗꯤ ꯃꯍꯩ ꯃꯁꯤꯡ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯃꯥꯇꯣ ꯑꯩꯅ ꯃꯇꯝ ꯈꯔ ꯁꯨꯇꯤ ꯂꯧꯔꯝꯃꯤ ꯑꯩꯁꯨ ꯁꯅꯥ ꯂꯩꯕꯥꯛꯇ ꯇ꯭ꯌꯨꯁꯟ ꯇꯧꯋꯦ ꯕꯦꯆ 4-5 ꯇꯧꯋꯦ ꯊꯥ ꯑꯃꯒꯤ ꯄꯩꯁꯥ ꯑꯗꯨꯝ ꯍꯤꯡꯕ ꯉꯝꯅꯕꯒꯤ ꯑꯗꯨꯝ ꯂꯥꯛꯏ ꯑꯀꯣꯟꯕꯗ ꯄꯥꯕꯨꯡꯅ ꯂꯩꯈꯤꯗꯕꯗ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯁꯜꯂꯦ ꯃꯗꯨꯒꯤ ꯄꯩꯁꯥꯁꯤꯡꯗꯨ ꯁꯤꯡꯅꯕ ꯍꯣꯠꯅꯕꯅꯤ ꯑꯌꯥꯝꯕ ꯄꯩꯁꯥꯁꯤꯡ ꯂꯣꯏꯅ ꯁꯤꯡꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯊꯥ ꯊꯥꯒꯤ ꯈꯔꯒ ꯂꯦꯝꯃꯕꯅꯤ ꯊꯣꯏꯕꯤꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯐꯥꯎꯒꯤꯗꯤ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯁꯦꯝꯕ ꯉꯝꯃꯅꯤ ꯃꯝꯇꯣ ꯑꯣ ꯐꯔꯦ 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 ꯉꯁꯤ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯄꯥꯛꯂꯕ ꯃꯥꯡꯒꯣꯜꯁꯦ ꯏꯆꯦꯗꯨꯅꯅꯦ ꯋꯥꯏ ꯇꯩꯔꯤꯕꯅꯤ ꯊꯨꯡꯅꯕ ꯂꯣꯏꯅ ꯋꯥꯏ ꯇꯩꯔꯤꯕ ꯅꯤꯡꯉꯣꯜ ꯃꯊꯟꯇꯒ ꯑꯣꯏꯔꯦ ꯁꯝꯂꯥꯡꯗꯨꯅꯅꯦ ꯅꯤꯡꯖꯣꯟꯁꯦ ꯌꯧꯔꯤꯕꯅꯤ ꯖꯨꯝ 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 ꯂꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯅ ꯀꯂꯛꯅꯈ꯭ꯔꯕ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗꯒꯤ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯒ ꯈꯪꯅꯕꯗꯒꯤ ꯁꯅꯥ ꯂꯩꯄꯥꯛꯇ ꯌꯨꯝ ꯄꯥꯜꯂꯅꯤꯗꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯤꯕꯅꯤꯗ ꯑꯗꯨꯕꯨꯅꯦ ꯉꯁꯤ ꯐꯥꯎꯕ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕ ꯃꯇꯨꯡꯗꯒꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯂꯥꯛꯑꯝꯕꯗꯨ ꯅꯠꯇꯅ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯈꯣꯏꯁꯨ ꯄꯤꯛꯂꯤꯕꯅꯤꯅ ꯅꯈꯣꯏꯕꯨꯁꯨ ꯆꯥꯎꯅꯕ ꯌꯣꯛꯄꯗ ꯏꯆꯦꯗꯣ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯈ꯭ꯔꯕꯅꯤꯅꯦ ꯐꯔꯦ 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 ꯅꯪꯒꯤ ꯀꯥꯗꯣ ꯐꯝ ꯂꯣꯜꯂꯕꯅꯤ ꯑꯗꯨ ꯆꯪꯉꯒ ꯇꯨꯝꯃꯣꯀꯣ ꯍꯣꯏ ꯃꯇꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯃꯄꯥꯟꯁꯤꯗ ꯂꯩꯍꯧꯈꯤꯒꯦ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯀꯌꯥꯗ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯀꯌꯥꯗ ꯇꯔꯨꯈ꯭ꯔꯕ ꯁꯅꯥ ꯂꯩꯄꯥꯛꯇꯁꯨ ꯅꯍꯥꯛꯀꯤ ꯃꯉꯥꯜ ꯑꯁꯤ ꯂꯩꯔꯝꯒꯅꯤꯀꯣ ꯁꯅꯥꯇꯣꯝꯕꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯁꯪꯒꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯒꯤ ꯃꯉꯥꯜ ꯑꯁꯤꯁꯨ ꯌꯩꯔꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤꯅꯗꯤ ꯈꯪꯂꯝꯂꯣꯏ ꯑꯩꯅꯁꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯖꯔꯒ ꯅꯪꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯌꯨꯝ ꯑꯗꯨꯗꯁꯨ ꯃꯉꯥꯜ ꯌꯩꯔꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅꯗꯤ ꯈꯪꯂꯝꯂꯣꯏ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯋꯥꯔꯧꯗꯦ ꯃꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ ꯀꯌꯥꯗ ꯉꯛꯈ꯭ꯔꯕ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯑꯁꯤ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏꯁꯤꯕು ꯃꯤꯔꯥꯏꯕꯤꯔꯦ ꯅꯪꯅ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏꯁꯤꯕು ꯃꯤꯔꯥꯏꯕꯤꯔꯦ ꯅꯪꯅ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯁꯥꯗꯨꯅ ꯅꯪꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯅꯨꯡꯑꯣꯟꯈ꯭ꯔꯕꯤ ꯅꯪꯅ ꯌꯦꯡꯂꯝꯈꯣꯅꯦ ꯑꯃꯨꯛꯇꯪꯗꯤ ꯀꯔꯝ ꯂꯦꯜꯂꯤ ꯑꯩꯍꯥꯛꯅ ꯌꯦꯡꯂꯝꯈꯣꯅꯦ ꯑꯃꯨꯛꯇꯪꯗꯤ ꯀꯔꯝ ꯂꯦꯜꯂꯤ ꯑꯩꯍꯥꯛꯅ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏꯁꯤꯕꯨ ꯃꯤꯔꯥꯏꯕꯤꯔꯦ ꯅꯪꯅ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏꯁꯤꯕು ꯃꯤꯔꯥꯏꯕꯤꯔꯦ ꯅꯪꯅ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯁꯥꯗꯨꯅ ꯅꯪꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯅꯨꯡꯑꯣꯟꯈ꯭ꯔꯕꯤ ꯅꯪꯅ ꯌꯦꯡꯂꯝꯈꯣꯅꯦ ꯀꯔꯝ ꯂꯦꯜꯂꯤ ꯑꯃꯨꯛꯇꯪꯗꯤ ꯅꯍꯥꯛꯅ ꯌꯦꯡꯂꯝꯈꯣꯅꯦ ꯑꯃꯨꯛꯇꯪꯗꯤ ꯀꯔꯝ ꯂꯦꯜꯂꯤ ꯑꯩꯍꯥꯛꯅ ꯁꯅꯥꯇꯣꯝꯕꯤ ꯅꯪꯒꯤ ꯌꯥꯏꯐꯅꯕ ꯑꯩ ꯅꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯄꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯑꯩ ꯃꯤꯔꯣꯠ ꯑꯣꯏꯕꯗꯤ ꯅꯠꯇꯦ ꯆꯨꯝꯃꯤ ꯅꯍꯥꯛꯀꯤ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯑꯩ ꯂꯝꯖꯥ ꯁꯔꯥꯅꯤ ꯑꯩꯒꯤ ꯏꯃꯥ ꯂꯩꯇꯦ ꯑꯩꯒꯤ ꯄꯥꯕꯨꯡ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤ ꯅꯨꯡꯁꯤꯕ ꯃꯇꯝꯗ
हाइबदी नुंसीनबगी मफमदा खेनबा लेथि थमोय एनिगी मरीनी अनि मकी यानाबनी अमन अमबु इकाय खोमनबनी आई नंबुदी नुंसी नंगना सोइबु सोइदेना निंसिंग बिरमबी अदुबु नंगना थांकिबा नंगी पुंसिगी खोंथांग अदुना अहल लमना सिलिबदो ना लंबी अदुना नंगी ख्वाइदगी फबा लंबीनी आई करिसु वरौथ्रे हौजिक्ति नंगी याय फनबगीदमा आई मफम अदु थादोक्तुना इमागी पोफम लमदम असिदा मतम खरदि मिरोट ओइदुना लैबा तारे अदुबु आईगी थमोय असिदा निंगमदब अमदी अदुमक मतम चुप्पदा लैरगन अमरोमदा सनातोमी नुमिदांगी मतम अदुदा महाक्सु युम अदुगी सुमांगदा लेप्तुना पारे नंगना इबु यामना वरौख्रा माले अदुबु पारे अइना मतम अमदा नंगे नुंसीबबु मसक खंगददुना अइना लमलानबा मगी मफमदा थमोय सिनख्रबसु अइगी अनिसुबु मपोक्ति नहांगना पोहनबिखिबने नहांगना इबु करिगिदमक्ता अदु यामना थाजबिद्रिबन हौखिबदा अइना नंगे नुंसीबबु मसक खंगददुना अइना मिराइखिबा लेरबसु अइगी अनिसुबु मपोक अदुददि नहांगना पोहनबिरमन अइगिसु खजिक्तंग खनबिरगा नंगसु खजिक्तंग दिंगाय बिरमबा यायना अदुबु पारी नंगी फोनसु स्विच ऑफ ले आई खंगी नाहक नरो यामना लैबा थमोय यामना कनबा मिंग नचेंददि नुंसीदे हायरगा न थमोय नुंगदना एबु नुंसीबगी मैना सोइदना चालंगनी अदुबु आई अनीसुब मपोकी सनातोंबिनी अइगी मपोगसे नाहकना पोहनबिरमनी अइना ngasi हिंगलिबसे नाहक्किदमक्तनी अइना अहानमदा थांखिबा सोइबा खोंथांग अदुगिदमक अदुग हकपा चेराक एंगोंदा पिबिरिबा करिगिन पारी हौजिक्ति इमानासु नंगबु यारबनी नंग लाओ आई नंगबु ngairi नंगी सनातोंबिना नंगबु हलकपा ngairi अदुगा मसिमसु खंबियो पारी आईगी पुंसीदा नाहक नत्तना कनागुंबा अमत्ता आईगी थमोय असिना अमुक खन्ना नुंसीररो पुंसी असे नाहकपु ngaijabतना लेमहोरिबा पुंसी असे आईगी पुंसी ओइरगदबनी मसिमतंगदि खंबियो को पारी असुमना नुमित खरनी हौखिरम मसिगी मतुंगदा पारीगी महाकी मामतोन तोमचौना पारी धारकी पारी नखोइबु मफम असिदा कयाम कुइना लेगेदोरिबनोने मामतोनगी वादी नखोइना सिदा सुम लेगे हायरबसु आईगी ओइनादि करिसु काइबा लेतिको से मखारोम थंबसे से इचेगी लमनिको से नखोइना मसी योनथोकचरगा पैसा ओइना पुगेसु याय अदुगा मफम असे युम कै सादुना नखोइना सिदा लेगे हायरबसु याय सना लेपाकता लेरुरगा खरा हलगा सिदा लेगेसु याय नत्रगा मफम असिदने नखोइना युम कै सारगा मी अतोपा थंगेसु यायको मामतोनगिदि करिमता बेरा लेते अदो नखोइबु मतम खयाम कुइना लेगे हायबनोने मातो मतम खरदि लेकिगे अदो स्वाइदा लेबा अखोइगी आंगांसिंग क्लास 10 क्लास 12 का तम आंगांसिंग ट्यूशन तौबगुंबा मफमसि स्वाइदा मफम लेतब्रो ए करी लेतनेगे ट्यूशन तौबिनबा लेतदना अयुक अंगनबदगी हौगलगा ऑटो तोंगदुना लामना चटखरपोनिदा करी तौगे हायबनोने नंगना हंगिबो ऑटो थौगे हायब्रो नत्तेदा मातो आंगांसिंदुगी ट्यूशनदो आंगां कुन्नमा कुंथ्रामा लेरबदी ट्यूशन तौसिराना खनबा ए अदुदि यामना फबो वानिना संगोइनेना सेयंगो मखा संगोय अवांग संगोय अखोइगी सिदा लेरिसि उरेदना मैतैगे होइगी चटनबिदि मफम मसिदा सुंगाक्लिबनिने नंगबु उद्रो एहे अदुगी ओइरबदी
ꯑꯩ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯈꯔ ꯂꯩ ꯃꯈꯣꯏ ꯎꯅꯔꯨꯒꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯉꯥꯡ 10 ꯀꯨꯟ ꯍꯦꯛꯇ ꯍꯧꯁꯤ ꯑꯗꯨꯒꯅꯦ ꯃꯊꯪ ꯃꯃꯩꯗ ꯂꯥꯛꯂꯕꯗꯤ ꯑꯁ ꯌꯥꯝꯅ ꯍꯔꯥꯎꯒꯗꯧꯔꯤꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤꯅꯥꯀꯟꯗꯤꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯕꯇꯣ ꯃꯗꯨꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯣ ꯍꯥꯟꯅ ꯑꯃꯇ ꯎꯅꯔꯨꯒꯦ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯖꯕꯅꯤ ꯃꯈꯣꯏꯗ ꯍꯥꯏꯔꯒꯅꯦ ꯃꯐꯝꯁꯤꯗ ꯇꯨꯏꯁꯟ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯕꯨ ꯅꯪꯕꯨ ꯇꯨꯏꯁꯟ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯕ ꯉꯝꯗꯣꯏꯅꯣꯅꯦ ꯃꯗꯣ ꯑꯗꯨꯝ ꯑꯩ ꯀꯨꯏꯅ ꯑꯗꯨꯝ ꯇꯧꯒꯦꯗ ꯊꯥ ꯑꯃꯈꯛꯇꯪ ꯑꯅꯤꯈꯛꯇꯪ ꯑꯣꯏꯔꯗꯤ ꯁꯦꯂꯦꯕꯁ ꯊꯨꯡꯕ꯭ꯔꯥ ꯊꯨꯡꯗꯕ꯭ꯔꯥ ꯍꯥꯏꯕ ꯀꯩꯅꯣ ꯑꯗꯨ ꯉꯝꯃꯣꯏꯗ ꯅꯣꯡꯃ ꯅꯤꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣꯅꯦ ꯃꯗꯣ ꯆꯍꯤ ꯑꯃ ꯑꯣꯏꯔꯁꯨ ꯌꯥꯏ ꯆꯍꯤ 2 ꯑꯣꯏꯔꯁꯨ ꯌꯥꯏ ꯊꯥꯡꯉꯩ ꯁꯦꯡꯅꯃꯛ ꯅꯪꯕු ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ ꯏꯌꯥꯝꯕ ꯑꯅꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯏꯆꯦꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯅꯈꯣꯏꯅ ꯑꯃꯨꯛ ꯂꯥꯛꯄꯁꯤ ꯑꯩꯒꯤꯗꯤ ꯀꯔꯤ ꯍꯪꯒꯅꯤ ꯑꯩꯉꯣꯟꯗꯗꯤ ꯃꯇꯣꯟ ꯊꯣꯛꯏꯕꯅꯤꯅꯦ ꯐꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯁꯤꯁꯦ ꯑꯩ ꯑꯉꯥꯡꯁꯤꯡꯗꯨ ꯈꯔ ꯈꯣꯝꯃꯨꯈꯤꯒꯦ ꯑꯗꯣ ꯊꯣꯏꯕꯤꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯃꯗꯣ ꯑꯁ꯭ꯋꯥꯏꯗ ꯂꯩꯈꯤꯕꯅꯤ ꯄꯪꯂꯥꯞꯅ ꯆꯠꯂꯝꯃꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤ ꯊꯣꯏꯅ ꯂꯩꯇꯕꯅꯤ ꯑꯗꯨ ꯌꯨꯝꯊꯪꯅꯕꯒꯤ ꯁꯤꯗ ꯑꯉꯥꯡ ꯑꯃ ꯃꯍꯥꯛꯀ ꯆꯍꯤ ꯃꯥꯟꯅꯕ ꯑꯃ ꯍꯥꯏꯐꯦꯠ ꯈꯪꯅꯈꯤꯕꯗꯒꯤ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯣ ꯐꯔꯦ ꯊꯥꯡꯉꯩ ꯁꯦꯡꯅꯃꯛ ꯇꯨꯏꯁꯟꯗꯨ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯥꯏꯕ ꯆꯠꯂꯒꯦꯀꯣ ꯑꯣ ꯐꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯣ ꯌꯨꯝꯗꯣ ꯑꯝꯇ ꯁꯪꯉꯝꯃꯨꯀꯣ ꯅꯅꯦꯁꯨꯅꯦ ꯃꯅꯤꯡꯒꯤ ꯐꯤꯔꯣꯏ ꯑꯃ ꯆꯠꯈꯤꯕꯅꯤ ꯂꯥꯛꯑꯅꯤ ꯑꯩ ꯆꯠꯂꯨꯈꯤꯀꯣ ꯍꯣꯏ ꯃꯗꯣ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯂꯥꯁ 9, 10ꯒꯤ ꯑꯃꯗꯤ 11, 12ꯒꯤ ꯑꯉꯥꯡꯁꯤꯡ ꯀꯣꯝꯁꯤꯜꯂꯒ ꯇꯨꯏꯁꯟ ꯇꯧꯕ ꯍꯧꯈꯤ ꯑꯉꯥꯡ ꯑꯃꯗꯒꯤ 2, 2ꯗꯒꯤ 3 ꯃꯊꯪ ꯂꯥꯛꯄꯗꯒꯤ ꯑꯉꯥꯡ 50 ꯍꯦꯟꯅ ꯇꯨꯏꯁꯟ ꯇꯧꯈꯤ ꯕꯦꯁ ꯑꯌꯨꯛꯀꯤ ꯑꯃꯗꯤ ꯅꯨꯡꯊꯤꯜꯒꯤ ꯈꯥꯏꯗꯣꯛꯈꯤ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯒꯥꯔꯤ ꯃꯆꯥ ꯀꯌꯥ ꯁꯥꯏꯀꯜ ꯀꯌꯥꯅ ꯄꯔꯦꯡ ꯂꯦꯡꯂꯝꯃꯤ ꯑꯃꯗꯤ ꯃꯁꯤꯇ ꯅꯠꯇꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ ꯃꯃꯥ ꯃꯄꯥ ꯀꯌꯥꯁꯨ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯅꯥꯂꯩꯄꯥꯛꯇꯒꯤ ꯄꯥꯔꯤ ꯀꯧꯕ ꯑꯣꯖꯥ ꯑꯃ ꯂꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯤꯕꯗ ꯑꯣꯟꯊꯣꯛꯅ ꯆꯥꯅꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯃꯍꯥꯛ ꯂꯩꯔꯕꯗꯤ ꯀꯌꯥꯗ ꯐꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯉꯥꯡꯅꯕ ꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞꯇꯅ ꯂꯩꯕ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯊꯕꯥ ꯉꯥꯟꯊꯣꯏꯅ ꯊꯕꯥꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯊꯕꯥ ꯍꯥꯎ ꯆꯪꯉꯣ ꯑꯩ ꯁꯤꯗ ꯂꯩ ꯏꯃꯨꯡꯗ ꯂꯩ ꯆꯪꯉꯣ ꯁꯤꯗ ꯆꯪꯉꯣ ꯑꯣ ꯀꯩꯒꯤꯅꯣ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯗꯒ ꯑꯝꯇ ꯂꯥꯛꯇꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯉꯔꯥꯡꯗꯣ ꯀꯣꯛ ꯈꯔ ꯆꯤꯛꯑꯦꯕ ꯑꯗꯨꯒꯤ ꯅꯣꯏꯗ ꯂꯥꯛꯀꯦ ꯇꯧꯕꯅꯦ ꯑꯩ ꯂꯥꯛꯄ ꯅꯪꯍꯧꯗ꯭ꯔꯦ ꯀꯩ ꯂꯩꯔꯒꯦ ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯧꯁꯤꯔꯥ ꯀꯔꯤ ꯇꯧꯕꯅꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯆꯠꯁꯤꯗ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯌꯨꯡꯕꯁꯤꯗꯕꯨ ꯑꯁ꯭ꯋꯥꯏ ꯆꯠꯂꯨꯁꯦ ꯍꯥꯏꯁꯦ ꯀꯔꯤ ꯂꯩꯗꯧ ꯂꯩꯒꯦ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯃꯣꯏꯒꯤ ꯑꯁꯤꯒꯤ ꯈꯨꯔꯥ ꯇꯣꯝꯆꯧ ꯍꯣꯏꯗꯅꯦ ꯑꯣꯖꯥ ꯑꯃ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯩꯁꯨ ꯇꯥꯔꯤ ꯇꯨꯏꯁꯟꯒ ꯇꯧꯋꯦ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯁꯅꯥꯂꯩꯄꯥꯛꯇꯒꯤ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯑꯣ ꯄꯥꯔꯤ ꯀꯧꯋꯦ ꯍꯥꯏꯕꯅꯤ ꯄꯥꯔꯤ ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯕ ꯅꯪꯗꯤ ꯃꯃꯤꯡꯒ ꯂꯣꯏꯅ ꯈꯪꯉꯝꯃꯤꯅ ꯑꯣ ꯈꯪꯖꯕꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯖꯩꯌꯦ ꯑꯩꯈꯣꯏꯁꯨꯅꯦ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯃꯆꯥꯗꯣ ꯇꯝꯃꯤꯌꯦ ꯑꯣꯖꯥ ꯄꯥꯔꯤ ꯁꯅꯥꯂꯩꯄꯥꯛꯇꯒꯤ ꯂꯥꯛꯄꯗꯣ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯌꯥꯝ ꯐꯩ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯉꯥꯡꯗꯨꯅ ꯍꯥꯏꯕ ꯃꯁꯛꯁꯨ ꯐꯖꯩ ꯃꯅꯤꯄꯨꯔꯒꯤ ꯁꯅꯥꯂꯩꯄꯥꯛꯀꯤ ꯑꯦꯜꯕꯝ ꯀꯨꯝꯕ ꯃꯤꯒ ꯃꯥꯜꯂꯦ ꯐꯤꯂꯝ ꯀꯨꯝꯕꯒ ꯃꯥꯜꯂꯦ ꯍꯥꯏꯔꯤꯅꯤꯅꯦ ꯑꯗꯨ ꯅꯪꯅ ꯍꯪꯉꯤꯁꯤꯅ ꯀꯔꯤꯒꯤ ꯑꯩꯗꯤ ꯁꯨꯝꯅ ꯍꯥꯏꯕꯅꯤ ꯅꯣꯏꯒꯤ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯍꯟꯗꯧꯕ ꯂꯩꯕ꯭ꯔꯕ ꯀꯩꯅꯣ ꯊꯕꯥ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯍꯪꯉꯤꯗꯨꯕꯨ ꯀ꯭ꯂꯥꯁ 12ꯇ ꯍꯟꯖꯜꯂꯒ ꯅꯪꯁꯨ ꯇꯨꯏꯁꯟ ꯇꯧꯕ ꯌꯥꯎꯒꯦ ꯍꯥꯏꯔꯣ ꯑꯁ ꯅꯪ ꯁꯤꯃ ꯇꯜꯂꯦ ꯊꯕꯥ ꯁꯨꯝ ꯍꯪꯕꯅꯤꯕ ꯁꯅꯥꯂꯩꯄꯥꯛꯇꯒꯤ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯗꯨꯗ ꯃꯁꯛꯇꯣ ꯁꯨꯝ ꯈꯪꯅꯤꯡꯕ ꯏꯁ ꯃꯁꯛ ꯎꯗꯦ ꯀꯥꯏꯅ ꯑꯣ ꯈꯪꯖꯔꯦ ꯏꯕꯦꯝꯃꯣ ꯅꯍꯥꯟ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯁꯅꯥꯂꯩꯄꯥꯛꯇꯒꯤ ꯂꯥꯛꯏ ꯑꯁꯤꯁꯦ ꯑꯣꯖꯥ ꯄꯥꯔꯤ ꯀꯧꯕꯅꯤ ꯍꯥꯏꯗꯅ ꯃꯤꯅ ꯍꯥꯏꯅꯕꯗ ꯅꯪꯁꯨ ꯈꯪꯈ꯭ꯔꯤꯗꯨꯗꯤ
खंजनदबगा सारगा अदुगी सरुक पारीदो नुंसी अमता हाइबियु अदुगा खुरातोम चौहैदा चलगा मखोइदे इसिंग थौसी नत्रगा मखोइदगी चू यालगा चारुसी हेक्ता हायु कइनो अदुगी नतेबा थबा यारे चलगुमसे सुम हाइबनिबा नंगसु मीना हाइसे लाने यामना खले अखोइगी इतिगी पासु नतना मीदी लाइरि लाइसु हाइबनि अदुगी मथक्ता सनाले पाक्तगी लाकपनि मीना करी खनिना नंगांगिदो खंजरे बेमा खंजरे चलुसे हुजिक चलुसे हाइरो यारे चलगुमसे नंगना केनो मखन ममाल यारे आइदी चुमना सुम हाइबनि फागी तौबनि सावरनो चलुसे खुरातोम चौहैगिने मोइ मनिंगदा होबनो बाप तेम हावबनि नोबाब अमे हेउक्सिरा यारे आई चानिंगदे नोबाब कोमता चानिंगदे ओ नोबाब चानिंगद्रगना मोइदगी चू लेरुसिरा यारे थबा नंगिदो अइंगोंदा लक्नबा माले अइंगोंदा करेमनबा माले फागी तौबनि कइनो नंगैगा तिनरगा सुम लक्नगे तौबनि कइनो यारे कइसु काइदि कइनो नंगसु ग्रेजुएट लोइरे अदुगा ओजा पारिसु एमएनी अदोरदी चानद्रो कनाना खंगनी लाइबक्ता तममदी यारेबा थबा नंगसु वायम गांगे अइना हाइबदी सुम हाइबनी हारगा यारे यारे बेमा खंगे पिकलिंगेदगी तिनरबनी खंग्रो बेमा ngasi phawba nangna nangi na chindagi dumaina haiba lekhidrige ha sanalai paktagi oja pari bina kanthi lakhipur dagi nganthoi sulamdam sigi sanalai pakki thoibi gumani phajabada lamdam sida mine loi ngaunari bani phagi tobani chalur seba yare chalagumsi nangne ngonda karimnabra lagnabra kino matawi आइदी चुमना हाइबने अदु फागी तौबने हाइबा गानथोय चसिलो चलो सिलोबा यारे चलरो फरेने अदुदी चलगुमसिको ngasi chatrabadine आइदी मतुंग दे इंगोंदा चसिगादि हाइरकनो आइदी एकता हाइजंगदोरिबने करी हाइदोरिबा करी हाइदोइनो बनंगना अदुब्रो सनाले पाक्तगी लापो ओजा पारिदो गानथोयने नुंसिये ओ नुंसिये इसै सकचनदोरिबा खंगब्रा थबा अदुमाइनगा तौगुनुको मीना केनोम खनगिनी मीना तारगा लखीपुरदा लेबा नुपी मचासिंगसे सनाले पाक्तगी लाकपा मीदा यामना ngaujei lam helena खनखिनी मीना लाना खनगदबा थबकदो आइदी पामदे ओ खंजरे नुंसीबा हाइबगी लिपुन असिददी lamdam tamba nakpa haiba leitabani thamoigi maribu nana khangbo ngambro thaba aina sum hanbo ubaduda sum thamoida khangde karino khangde nungsiba haiduira kiba haiduira ikaiba haiduira kaino masum phaweba adugane aigi manglandane pang uda uba adagidi yumdasu thabak tawre thabak tobam khangdaba adagi sum aise yengkiba mafamdane mitche sungong hong yadaba imanane maningda kon phengba thokraga sungchang changakte karino aingonda ngangba jani aidi kon chamba loraba kondo dum nanduna dum leiraba imana aingonda kokta kaksi halaini thabak tawbada sono chui thabak tawraga loisani khangde handak chi kari tawrubano haidun imana aingonda ngangi ado khangdi sibu aina mabu kibagi oidero adugi natiye bemo adu kawi nungsiba haidu nungsiba nahana khoina lambi de chatpa ubaduda nangdi yam thuna bu hekta paisalaga ngokselam bai wani ne mina ga hekte henjan be yata bagi mong dune ba yare ba thaba ai aduga mata khangdi aidi sum urubaduda sanale paktagini haibaduga aduga ojaga oi haibaduga khangdi magi khonjel gi makhon so aidi tajadri
lambi da mahang na chatkhibadida mayamna oja pari haibado asini sum haibaduda magi masakto khangdi lum lawi kari haidunu khangdeba mangda su sum uba aduga aina tumina phamduna leba matamda ngathoi kaurabu heta khaleba uzaninba satamdo yengzaningi pena tazaningi nungsina pau napada tatana chanabi mirai binu ko punsi se nungsi binangna thado pinu ko ai hapu oi jage nang se ai tagi uzaninba satamdo yengzaningi pena tazaningi nungsina pau napada tatana chanabi chanabi uzaninba satamdo yengzaningi pena tazaningi nungsina pau napada tatana chanabi chanabi mirai binu ko punsi se nungsi binangna thado pinu ai hapu oi jaga nang se ai tagi ai tagi sabas wari phawbadi setali he nahakti pura loiraba janine wow love at first sight thamoi masa khangdana nungsiba haibaduni ne adu thaba mahakti eme suloire mahaki chahi matang sida mahaki nungsina baleram gadama male aduga sanale paktagi khanghodana mafam asida mahna laise asibu kariginoba nupi kainaro laijalo natraga khangdeda thamoida su chingnaba su dum phawe yamna kiba su phawe adugi di karim khalu noi bemo mahangna leiri base mahaki mamagi mapamne mama do swaide gine bina kanthi de gine lakhipur gine ningol sanale pakta mahaki apopodu sida thabak subalami khangnabadagi mafam asdagi ngauduna puru jakhrini aiso ha aina khangbana te da khoi moina haibane ado makhoi mamado sanale pakta leiru matungda makhoi machimana ani pogane khar leiraga cancer naraga leikhidre hai adugi matungda popodu matam khar leiru matungda mahaksu leikhidra male marai bakudi hamna thib male mafam aduda machanu pisiga maga sum leibido adu nungai tabadagi mamagi mapam sida lakpa male athai wari dai su khangde adu masakse uda kari khange ba thaba nang sima nang yam henjalak toribo aidi chumna sum haibani nang na ayong ni henjangkre yare ai chalage ngai khuo wari sana kise ngai khoba yare ai chale ai hore lage ngathoi ngai khoba ai phagi dobani ngai khuo yare ai nangona kari inta haijararo dono maki sauro chakre aina phagi tobane lao chalu se lao ba o yare ai chale kona lakcharage asumna nganthoi kobi lakhipur digi laisabi masak matau fajarabi amakhakna oja paribo uba matamda ngaujakirami mahaksu ing tablabini phongdok chabadi ngamjati oja paribo nungsijaram adubu nganthoi na nungsijariba dudi parina khangbadi nat punchida tholi angak pathodok kya asumna amaronda pari amade athoibi makhoi gi mamagi yum aduda makhoi adumak yamna nungaina leram adubu thoibi gi thamoida mahak hek mayum mak tinatabani mahak yamna nungai jaramti amadi maha yum adugi makha thangba mamana tharamba kwa pambi sing adugi manakta leptuna mahak leram
ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯅ ꯊꯣꯏꯕꯤ 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 ꯀꯩꯅꯣ ꯃꯥꯅ ꯈꯨꯝꯗ꯭ꯔꯤꯁꯤꯅ ꯍꯩꯃꯥ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯇꯥꯝꯆꯧ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯩꯗꯧꯉꯩ ꯆꯠꯇꯣꯏꯅꯣ ꯊꯣꯏꯕꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ ꯑꯩꯈꯣꯏ ꯈꯔ ꯂꯩꯔꯒ ꯆꯠꯁꯤ ꯃꯐꯝꯁꯤꯗ ꯈꯔ ꯂꯩꯈꯤꯁꯦꯕ ꯑꯗꯨ ꯇꯥꯝꯆꯧ ꯑꯩꯗꯤ ꯌꯨꯝꯗ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯣ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯇꯥꯝꯆꯧ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯏꯃꯥꯒꯤ ꯐꯣꯇꯣ ꯊꯦꯠꯂꯨꯕꯗꯣ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯗꯨꯛ ꯊꯥꯕꯅꯦꯕ ꯀꯅꯥꯅ ꯗꯨꯛ ꯊꯥꯕꯤꯔꯝꯒꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯁꯨꯃꯥꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯀꯅꯥꯅ ꯂꯥꯏ ꯈꯨꯔꯨꯝꯕꯤꯔꯝꯒꯅꯤ ꯊꯣꯏꯕꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯅꯤ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝꯅꯤ ꯑꯩꯁꯨ ꯅꯨꯡꯁꯤ ꯀꯔꯤꯒꯤꯅꯣ ꯁꯦ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯂꯩꯈꯤꯁꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯁꯤ ꯇꯜꯂꯤ ꯀꯩꯁꯨ ꯇꯥꯝꯆꯧ ꯃꯐꯝ ꯑꯁꯤ ꯏꯃꯥꯒꯤ ꯄꯣꯛꯐꯝ ꯑꯣꯏꯔꯕꯁꯨ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯌꯣꯛꯂꯛꯈꯤꯕ ꯃꯐꯝꯗꯣ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯅꯤꯡꯉꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯦꯕ ꯊꯣꯏꯕꯤ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯃꯇꯝ ꯈꯔ ꯉꯥꯏꯈꯤꯁꯦꯕ ꯀꯣ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯆꯠꯁꯤ ꯑꯗꯨ ꯇꯥꯝꯆꯧ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦꯕ ꯊꯣꯏꯕꯤ ꯃꯐꯝ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗ ꯃꯤꯉꯣꯟꯗ ꯑꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯌꯦꯠꯈ꯭ꯔꯒꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯗ ꯂꯥꯟꯈꯤꯒꯦꯕ ꯇꯥꯝꯆꯧ ꯍꯥꯏꯌꯨꯕ ꯇꯥꯝꯆꯧ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯦꯕ ꯊꯣꯏꯕꯤ ꯑꯩꯅ ꯀꯌꯥꯔ ꯍꯥꯟꯅ ꯍꯥꯏꯔꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯠꯁꯤ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤꯕꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ꯭ꯔꯅꯤ ꯇꯥꯝꯆꯧ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯁꯨ ꯑꯩꯈꯣꯏ ꯑꯥꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯁꯤꯗꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯕ ꯑꯩ ꯌꯥꯝꯅ ꯀꯣꯏꯌꯦ ꯌꯨꯝꯗ ꯆꯠꯁꯦꯕ ꯊꯣꯏꯕꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤꯁꯦ खरा लेरगा चसे हौजिकिदी अखोइना हयेंग आदा चटपा मतमदा लेहौरिबा नंगी नमानबी थेम्बी खोय चाउबी खोय मखोइगिसु सानापोटका म्याम लेरगा चटकदोइसिदी मफम अदुदने नंगना चटपा मतमदसु नमानबी सिंगी फजबा फिरो लखीपुरगी बाजारदगी चलगने फजबा लेरगा पुरो चखिदोइनी नंग सिदे हि तोंबदो तोंनिंद्रो होरेने तामचौगा हि तोंगसे हि ममलगा याम होंख्रजानी तुरेंदो लांथोकपदा पैसागासे खजिक्तनी लौरिसे इनंग नकपनीदा तले तामचौ आई हि तोंबदो किजै हौजिकति इसिंग इमाय हंथगरे खु खरे हेनबदनीदा तंगाई फदना लांथोक लांजिनदुदा खरा मतमदो थुनमननबा हि सि तोंबनी यंगो सिदा आदा उरी सुरीदना असिगी आगे हि तांगफम सिदा मी मयाम हि तोंगिसे असिदगी मी तरामरी तरांगवा तोंग लांथोकदोइन असि मफमजि हे लांथोकपगा काखलनी पोचै लैरुरनी कुमधरानी अदुगा हिदु तोंग अदुम लानी ममलगे यामनो होंग्रजानीदा से मफम असिदने नंगा इगा पोपिरंबा इमादो मफम असिदा चावरोलिबने ngasi nangai gana leiriba sumna इमादुना अंगांग ओरिंगेदगी लैसाबी फाबा फावबा मफम असिदा लेरेनी नुंसिद्रे हौरिबा उ पाम्बी क्वा पाम्बी युबी पाम्बी अखोय अदुदसु अखोय माना क्वा मा थाबा मखोय मनिंगदा होइदना येंगो मतम अदुदा माना मपामदा चटपदा पुरखिबनी अदुदगी महंगना थाबनी हाय अखोयना पिकलिंगेदा मफम असिदा हौरिबा सिंगसे इमाना थारम ngaktani इमाना थारंबा पाम्बी सिंग असे मसिगी मखोंग दे खोइना लाक्तुना लेबा सानाजबा फंगबा हाइबसी नंगु नुंसिद्रो इमा लेत्रबसु येंगो इंखोल असिदा को चेन चेंदुना इमाना सानाजरमगदबदो
ꯅꯪꯁꯨ ꯏꯃꯥꯒꯤ ꯃꯆꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯐꯪꯕ ꯍꯥꯏꯕꯁꯦ ꯏꯃꯥꯒꯤ ꯊꯋꯥꯏꯅ ꯁꯣꯏꯗꯅ ꯍꯔꯥꯎꯔꯝꯒꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯠꯁꯤ ꯅꯪꯒꯤ ꯇꯥꯝꯆꯧꯅ ꯍꯥꯏꯕ ꯏꯜꯂꯣ ꯀꯣ ꯀꯔꯤꯁꯨ ꯈꯜꯂꯣꯅ ꯑꯩ ꯆꯠꯂꯝꯃꯒꯦ ꯄꯨꯡꯁꯦ ꯇꯥꯔꯛꯀꯗꯧꯔꯦ ꯇꯨꯏꯁꯟ ꯃꯇꯝ ꯌꯧꯒꯗꯧꯔꯦ ꯑꯉꯥꯡꯈꯩ ꯂꯥꯛꯄ ꯍꯧꯔꯅꯤ ꯇꯥꯝꯆꯧ ꯑꯗꯩꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯂꯥꯛꯏꯁꯤꯕꯨ ꯀꯅꯥꯅꯣ ꯑꯦ ꯈꯪꯗꯦꯅꯦꯍꯦ ꯇꯨꯏꯁꯟ ꯇꯧꯕꯒꯤ ꯑꯉꯥꯡꯁꯤꯡ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯈꯣꯏ ꯑꯉꯥꯡꯁꯤꯡ ꯌꯥꯎꯍꯟꯒꯦꯅ ꯂꯥꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟ ꯎꯅꯕ ꯂꯩꯖꯥꯠꯂꯥ ꯑꯩ ꯆꯠꯂꯝꯃꯒꯦ ꯅꯪꯁꯨ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯇꯥꯝꯆꯧ ꯀꯥꯈꯠꯄꯤꯔꯣ ꯀꯔꯤ ꯍꯥꯏꯒꯦ ꯑꯣꯖꯥ ꯄꯥꯔꯤ ꯑꯩꯒꯤ ꯃꯤꯡ ꯊꯕꯥ ꯑꯗꯨꯒ ꯃꯥꯒꯤꯅ ꯉꯥꯟꯊꯣꯏ ꯃꯥꯁꯨ ꯑꯩꯈꯣꯏ ꯁꯤꯗꯒꯤꯅꯦ ꯑꯁ ꯀꯩꯒꯤꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯐꯖꯅ ꯍꯥꯏꯌꯨ ꯑꯩ ꯍꯥꯏꯒꯦ ꯌꯥꯅꯤ ꯀꯩꯅꯣ ꯁꯤ ꯍꯥꯏꯕꯨ ꯀꯩꯒꯤ ꯌꯥꯅꯤ ꯀꯥꯈꯠꯄꯤꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯡ ꯇꯥꯛꯄ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯀꯩꯗꯧꯕꯤꯔꯒꯦ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯟꯗ ꯂꯩꯕꯤꯗꯨꯕꯣ ꯀꯥꯈꯠꯄꯤꯔꯣ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯑꯣꯖꯥ ꯈꯨꯔꯥ ꯇꯣꯝꯆꯧꯕꯨ ꯂꯩꯇꯕ꯭ꯔꯣ ꯃꯁ ꯊꯕꯛ ꯆꯠꯊꯣꯛꯈꯤꯌꯦ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟ ꯎꯅꯕꯤꯒꯗꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯔꯤ ꯂꯩꯕꯤꯒꯦ ꯎꯅꯔꯣꯏꯗ ꯁꯨꯝ ꯑꯣꯖꯥ ꯄꯥꯔꯤ ꯎꯅꯔꯗꯤ ꯌꯥꯔꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯤꯌꯣ ꯀꯩꯁꯨ ꯂꯩꯇꯦꯗ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯃꯥꯝꯇꯣꯟꯁꯨ ꯎꯅꯔꯣꯏꯗꯧꯕ ꯃꯥꯝꯇꯣꯟꯁꯨ ꯍꯪꯕ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯕꯁꯤꯕꯨ ꯑꯉꯥꯡꯁꯤꯡ ꯇꯨꯏꯁꯟꯒ ꯌꯥꯎꯕꯤꯒꯗꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯇꯨꯏꯁꯟ ꯅꯠꯇꯦꯗ ꯑꯣꯖꯥ ꯄꯥꯔꯤ ꯑꯩꯈꯣꯏꯕꯨ ꯀ꯭ꯂꯥꯁ 12 ꯀꯥꯕ ꯃꯥꯟꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯃꯥꯁꯤ ꯉꯥꯟꯊꯣꯏꯁꯦ ꯃꯥꯁꯨ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯕꯅꯦ ꯁ꯭ꯋꯥꯏꯗꯒꯤꯅꯤ ꯑꯗ ꯁꯨꯝ ꯑꯣꯖꯥ ꯄꯥꯔꯤꯒ ꯁꯨꯝ ꯈꯪꯅꯖꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯂꯥꯛꯄ ꯑꯣ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯀꯥꯈꯠꯄꯤꯔꯣ ꯁꯤ ꯐꯝꯕꯤꯌꯣ ꯌꯥꯅꯤꯗ ꯑꯩꯈꯣꯏ ꯁꯨꯝ ꯂꯦꯞꯀꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯒꯦ ꯅꯨꯡꯉꯥꯏꯇꯤꯌꯦ ꯀꯥꯈꯠꯄꯤꯔꯣ ꯉꯥꯟꯊꯣꯏ ꯀꯥꯈꯠꯄꯤꯔꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯂꯥꯛꯑꯣꯏ ꯃꯤꯅ ꯀꯥꯈꯠꯂꯣꯏ ꯀꯩꯅꯣ ꯇꯧ ꯂꯩꯗꯨꯕꯣ ꯁꯨꯝ ꯀꯦꯁꯟꯅꯅ ꯂꯩ ꯀꯥꯈꯠꯂꯣ ꯂꯩꯔꯣ ꯆꯠꯁ ꯀꯥꯈꯠꯂ ꯑꯁ ꯅꯪꯁꯤꯃ ꯀꯔꯤ ꯇꯧꯕꯤꯔꯒꯦ ꯑꯣꯖꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯥꯁꯦ ꯁꯨꯝ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯣꯖꯥ ꯀꯥꯈꯠꯂꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯁꯤ ꯂꯥꯛꯑꯣ ꯑꯣꯖꯥ ꯄꯥꯔꯤ ꯑꯣꯖꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯇꯨꯏꯁꯟ ꯇꯧꯕꯒꯤ ꯑꯣꯖꯥꯁꯤꯡ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯔꯝꯗꯕꯅꯦꯕ ꯑꯣꯖꯥ ꯂꯥꯛꯄꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯂꯩꯀꯥꯏꯁꯤꯗꯅꯦ ꯑꯣꯖꯥ ꯄꯥꯔꯤꯗ ꯁꯨꯝ ꯁꯣꯟꯅꯕ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯅꯤ ꯃꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯀꯣ ꯐꯤꯂꯝ ꯀꯨꯝꯕ ꯃꯤꯒ ꯃꯥꯜꯂꯤ ꯑꯗꯒꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯍꯩ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯃꯤꯅ ꯌꯥꯝꯅ ꯉꯥꯎꯅꯖꯥꯅꯤ ꯑꯗꯨꯗ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯥꯜꯂꯦ ꯑꯩꯗꯤ ꯌꯥꯝꯅ ꯆꯝꯖꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯩꯖꯔꯤꯕꯁꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯄꯣꯛꯅꯐꯝꯅꯤ ꯑꯩꯒꯤ ꯏꯃꯥꯗꯨ ꯁꯅꯥ ꯂꯩꯕꯥꯛꯇ ꯌꯨꯝ ꯄꯥꯟꯕꯅꯤ ꯑꯣꯖꯥ ꯄꯥꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯖꯩꯌꯦ ꯉꯥꯟꯊꯣꯏ ꯅꯪꯁꯨ ꯈꯔ ꯍꯥꯏꯌꯣ ꯑꯩ ꯉꯥꯛꯇ ꯉꯥꯡꯉꯤ ꯅꯪꯅ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ ꯀꯩꯗꯧꯕꯤꯔꯒꯦ ꯑꯣꯖꯥ ꯄꯥꯔꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯦ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯃꯥꯗꯤ ꯑꯗꯨ ꯍꯥꯏꯒꯦ ꯑꯗꯥ ꯍꯥꯏꯒꯦꯅ ꯌꯥꯝꯅ ꯍꯥꯏꯕ ꯑꯗꯨꯒ ꯁꯤ ꯌꯧꯔꯀꯥꯟꯗꯅꯦ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯩꯕꯨ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯍꯜꯂꯤꯕ ꯃꯥꯅ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯦꯡꯅꯈꯤꯗꯕꯒꯤ ꯁꯨꯝ ꯀꯣꯏꯅꯕꯒꯤ ꯋꯥꯅꯤ ꯁ꯭ꯋꯥꯏꯗꯒꯤ ꯉꯥꯛꯇꯅꯤ ꯍꯥꯏꯔꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯅꯦ ꯁꯨꯝ ꯂꯝꯕꯤꯗ ꯊꯦꯡꯅꯔꯕꯁꯨ ꯀꯧꯅꯕ ꯌꯥꯔꯦꯗꯅ ꯌꯥꯝꯅ ꯐꯔꯦ ꯂꯥꯛꯄꯤꯕ ꯑꯗꯨ ꯀꯔꯤ ꯑꯇꯩ ꯍꯥꯏꯕꯤꯒꯗꯕ ꯂꯩꯔꯤꯒꯦ ꯑꯩꯁꯨ ꯇꯨꯏꯁꯟꯒꯤ ꯃꯇꯝꯁꯤ ꯌꯧꯁꯤꯜꯂꯛꯂꯕ ꯑꯣꯖꯥ ꯄꯥꯔꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ ꯉꯥꯟꯊꯣꯏꯁꯦ ꯉꯁꯥꯏꯗꯤ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯦꯅ ꯇꯧꯕꯅꯦꯕ ꯑꯗꯨ ꯃꯥꯁꯦ ꯀꯔꯤꯝꯇ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯃꯤ ꯃꯃꯥꯡꯁꯤꯗ
ꯃꯥꯅ ꯍꯥꯏꯁꯤ ꯌꯥꯔꯦ ꯅꯪꯁꯨ ꯉꯁꯥꯏꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯗꯦꯅꯦ ꯀꯔꯤ ꯇꯧꯕꯤꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯣꯖꯥ ꯃꯥꯁꯦ ꯁꯨꯝ ꯋꯥ ꯉꯥꯡꯕꯗ ꯁꯨꯝ ꯉꯝꯗꯕ ꯑꯗꯨ ꯐꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥ ꯇꯣꯝꯆꯧꯗꯣ ꯂꯩꯔꯗꯤ ꯈꯔꯁꯨ ꯅꯨꯡꯉꯥꯏꯗꯧꯅꯤ ꯃꯥ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯃꯉꯣꯟꯗꯒꯤ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯂꯧꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤꯌꯦ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯁꯨ ꯌꯥꯅꯤꯌꯦ ꯌꯥꯔꯦꯗ ꯑꯩꯈꯣꯏ ꯈꯨꯔꯥ ꯇꯣꯝꯆꯧ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯐꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯑꯣꯖꯥ ꯍꯣꯏ ꯐꯅꯤ ꯑꯗꯣ ꯑꯣꯖꯥ ꯋꯥ ꯑꯃꯗꯤ ꯍꯥꯏꯗꯧꯕ ꯂꯩꯀꯣ ꯑꯣꯖꯥ ꯑꯣ ꯀꯌꯥꯗ ꯉꯥꯎꯊꯤꯈ꯭ꯔꯕꯅꯣ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜꯁꯤꯡꯒ ꯆꯞ ꯃꯥꯟꯅꯩ ꯁꯑꯣꯡ ꯁꯥꯗꯥ ꯃꯥꯏꯊꯣꯡ ꯐꯤꯖꯦꯠ ꯆꯛꯆꯥ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯂꯝ ꯃꯐꯝ ꯑꯁꯤ ꯈꯛꯇꯅꯤ ꯃꯩꯇꯩ ꯆꯅꯨ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕꯅꯤ ꯏꯍꯦ ꯑꯩꯁꯦ ꯊꯦꯡꯈ꯭ꯔꯦꯅꯦ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯅꯪ ꯏꯃꯨꯡꯗ ꯆꯪꯉꯣ ꯆꯥꯛ ꯆꯥꯔꯣ ꯑꯩ ꯁꯣꯝꯗ ꯀ꯭ꯂꯥꯁ ꯍꯧꯔꯒꯦꯀꯣ ꯑꯁꯨꯝꯅ ꯃꯁꯤꯕꯨ ꯀꯧꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯇꯥꯡꯀꯛ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯊꯝꯖꯔꯤ ꯇꯥꯕꯤꯔꯒ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯦ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯨꯃꯛ ꯈꯪꯃꯤꯟꯅꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯌꯨ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤ ꯂꯩꯇꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯁꯥꯎꯕꯅ ꯄꯨꯝꯅꯃꯛꯄꯨ ꯃꯥꯡꯍꯜꯂꯤ ꯐꯖꯕ ꯋꯥꯍꯩ ꯑꯏꯪꯕ ꯋꯥꯍꯩ ꯑꯇꯞꯄ ꯋꯥꯍꯩꯅ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯖꯣꯏ ꯇꯧꯕ ꯉꯝꯃꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯉꯥꯡ ꯑꯣꯏꯔꯕꯁꯤꯡ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯋꯥ ꯑꯩꯈꯣꯏ ꯉꯥꯡꯂꯒꯨꯝꯁꯤ ꯁꯅꯥ ꯂꯩꯄꯥꯛ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯊꯪꯗ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ